ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩ ꯂꯪꯒꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯇꯨꯃꯤꯟꯅ ꯂꯩꯕ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏꯅ ꯍꯧꯔꯛꯄ ꯃꯆꯥ ꯑꯣꯏꯕꯅ ꯑꯋꯥꯕ ꯋꯥꯈꯜ ꯀꯔꯤꯁꯨ ꯈꯟꯗꯅ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯒꯤ ꯃꯪꯂꯥꯟꯗ ꯃꯇꯝꯁꯤꯒꯤ ꯐꯖꯔꯕ ꯐꯤꯖꯦꯠ ꯑꯗꯨꯅ ꯌꯣꯝꯂꯕ ꯁꯕꯥꯟ ꯑꯗꯨꯗ ꯀꯅꯥꯅꯕꯨ ꯉꯥꯎꯔꯣꯏꯗꯒꯦ? ꯃꯤ ꯄꯨꯝꯅꯃꯛ ꯁꯨꯝꯍꯠꯂꯒꯦ ꯈꯟꯅ ꯀꯦꯔꯤꯕ ꯃꯆꯨ ꯀꯌꯥꯒꯤ ꯂꯩꯇꯦꯡ ꯑꯗꯨꯅ ꯑꯎꯕ ꯄꯥꯈꯪ ꯀꯅꯥꯅ ꯃꯤꯠ ꯊꯛꯂꯣꯏ? ꯅꯨꯄꯤꯁꯤꯒꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯁꯕꯥꯟ ꯑꯁꯤꯗ ꯌꯣꯍꯦꯟꯕꯅ ꯃꯥꯕꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯤ ꯊꯥ 6ꯃꯨꯛ ꯐꯥꯔꯛꯂꯦ꯫ ꯃꯇꯝꯁꯤꯒꯤ ꯄꯥꯈꯪ ꯑꯣꯏꯕꯅ ꯂꯥꯏꯖꯅꯁꯨ ꯌꯣꯍꯦꯟꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯒꯥꯔꯗꯦꯟꯗ ꯊꯦꯡꯅꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯗꯦꯟꯗ ꯊꯦꯡꯅꯩ꯫ ꯅꯨꯃꯤꯠ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯃꯤ ꯏꯇꯥꯛ ꯇꯥꯛꯂꯝꯃꯤ꯫ ꯍꯥꯡꯕ ꯀꯨꯏꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ, ꯄꯨꯡ 12ꯃꯨꯛꯇꯤ ꯇꯥꯔꯝꯗꯧꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯗꯣ ꯏꯇꯥꯛ ꯇꯥꯛꯏ, ꯏꯆꯤꯛ ꯆꯤꯛꯏ꯫ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯐꯝꯂꯒ ꯌꯣꯍꯦꯟꯅ, "ꯂꯥꯏꯖꯥ, ꯉꯁꯤꯗꯤ ꯅꯪꯁꯦ ꯌꯥꯝ ꯐꯖꯩꯉꯣ꯫ ꯉꯁꯥꯏꯗꯒꯤ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯔꯤꯅꯤ" ꯍꯥꯏꯔꯒ ꯇꯞꯅꯞꯅ ꯆꯪꯁꯤꯜꯂꯒ ꯂꯦꯡꯖꯨꯝꯗ ꯇꯞꯅ ꯄꯥꯏꯔꯛꯇꯨꯅ ꯀꯣꯜꯂꯛꯏ ꯂꯥꯏꯖꯥꯅ꯫ "ꯑꯁꯦꯡꯕꯒꯤꯔꯣ ꯗꯗꯥ? ꯑꯩꯗꯤ ꯅꯪꯅ ꯐꯖꯔꯗꯤ ꯌꯥꯔꯦꯗ꯫ ꯑꯩꯗꯤꯅꯦ, ꯅꯪꯅ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯄꯥꯝꯖꯕ" ꯍꯥꯏꯔꯒ ꯂꯦꯡꯖꯨꯝꯗ ꯂꯥꯏꯖꯥꯁꯨ ꯇꯞꯅ ꯉꯥꯊꯩ꯫ ꯅꯨꯄꯥꯁꯤꯅ, "ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯔꯨꯔꯗꯤ ꯅꯪꯁꯦ ꯈꯨꯅꯨꯡꯁꯤ ꯑꯃꯅꯤꯀꯣ꯫ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯔꯣ" ꯍꯥꯏꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤ꯫ ꯂꯥꯏꯖꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯅꯨꯡꯁꯤꯕꯒꯤ ꯁꯨꯃꯥꯏꯅ ꯆꯞꯈꯥꯏꯔꯒ ꯍꯥꯠꯂꯒꯦ ꯍꯥꯏꯔꯕ? ꯊꯥꯗꯣꯛꯑꯁꯦ, ꯃꯤ ꯎꯔꯒ ꯐꯖꯗꯦ, ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯈꯤꯅꯦꯕ." ꯌꯣꯍꯦꯟꯅ, "ꯃꯤ ꯑꯃꯠꯇ ꯂꯩꯇꯦꯗ. ꯍꯧꯖꯤꯛꯇꯤ ꯑꯎꯕ ꯃꯤꯅꯤ ꯀꯥꯏꯔꯕꯅꯦ. ꯀꯩꯕꯨ ꯈꯟꯅꯤꯡꯉꯥꯏ ꯂꯩꯒꯦꯗ? ꯃꯣꯏꯁꯨ ꯂꯣꯏꯅ ꯇꯧꯅꯔꯤ ꯉꯥꯛꯇꯅꯤ ꯀꯩꯅꯣ. ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇ ꯅꯠꯇꯦ." "ꯈꯪꯗꯦ, ꯑꯩꯗꯤ ꯅꯪꯁꯦ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯗꯅ ꯏꯊꯥꯁꯤꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯊꯝꯅꯤꯡꯉꯤ." ꯂꯥꯏꯖꯥꯅ, "ꯀꯣꯟꯁꯤꯟꯕꯤꯔꯣ ꯑꯩꯕꯨ ꯅꯊꯥꯗ ꯆꯦꯠꯅ, ꯆꯞꯈꯥꯏꯕ ꯃꯈꯩ" ꯍꯥꯏꯔꯒ ꯌꯣꯍꯦꯟꯅ ꯌꯦꯡꯗꯨꯅ ꯅꯣꯛꯁꯤꯜꯂꯤ꯫ ꯂꯥꯏꯖꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯥ ꯑꯁꯤꯁꯨ ꯅꯣꯛꯂꯒ, "ꯀꯣꯟꯗ꯭ꯔꯗꯤ ꯀꯩꯅꯣ, ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯊꯝꯗꯣꯏꯅꯤ." ꯂꯥꯏꯖꯥꯅ, "ꯗꯗꯥ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯁꯦ ꯅꯪꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩꯁꯦ ꯉꯥꯎꯔꯕꯅꯤ. ꯁꯤꯗꯩꯁꯤꯗ ꯅꯪꯅ ꯍꯦꯛ ꯀꯥꯔꯟ ꯇꯧꯔꯛꯑꯕ ꯑꯩꯗꯤ ꯌꯥꯔꯣꯏꯗꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯀꯩꯝꯇ ꯇꯧꯕꯗꯤ ꯉꯝꯒꯗꯕ ꯅꯠꯇꯦ. ꯍꯥꯏꯔꯤꯕꯅꯤ ꯇꯧꯗꯅꯕ ꯍꯥꯏꯗꯅ." ꯌꯣꯍꯦꯟꯁꯨ ꯆꯥꯟꯁ ꯂꯧꯍꯧꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ, "ꯂꯥꯏꯖꯥ, ꯅꯪ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ? ꯑꯩꯗꯤ ꯅꯪ ꯌꯥꯝꯅ ꯅꯨꯡꯁꯤ. ꯄꯥꯝꯖꯔꯨꯕꯒꯤꯅꯤ ꯍꯥꯏꯒꯗ꯭ꯔꯥ, ꯅꯛꯅꯕ ꯄꯥꯝꯂꯨꯕꯒꯤꯅꯤ ꯍꯥꯏꯒꯗ꯭ꯔꯥ, ꯅꯪꯒ ꯂꯣꯏꯅꯔꯒ ꯍꯦꯟꯅ ꯑꯩꯁꯦ ꯅꯨꯡꯉꯥꯏ. ꯁꯤ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤ. ꯑꯗꯣ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ, ꯅꯪ ꯁꯥꯎꯒꯗ꯭ꯔꯣ?" ꯂꯥꯏꯖꯥꯅ, "ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ, ꯍꯥꯏꯁꯨ ꯍꯥꯏꯗ꯭ꯔꯤ ꯁꯥꯎꯒꯗ꯭ꯔꯣꯌꯦ." ꯅꯨꯄꯥꯁꯤꯅ, "ꯅꯪꯁꯦ ꯑꯩꯗꯒꯤ ꯑꯣꯏꯅꯤꯡꯉꯤ. ꯀꯅꯥꯒꯤꯁꯨ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯠꯍꯟꯅꯤꯡꯗꯦ. ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗꯁꯨ ꯑꯩ ꯌꯥꯝꯅ ꯋꯥꯏ. ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯤꯗꯤ ꯑꯅꯛꯄ ꯃꯔꯤ ꯂꯣꯏꯅ ꯊꯝꯅꯗꯨꯅ ꯊꯥꯖꯕ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯅꯩ." ꯂꯥꯏꯖꯥꯅ ꯆꯤꯡꯅꯔꯞ ꯇꯧꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯌꯣꯍꯦꯟꯅ ꯑꯃꯨꯛ, "ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕꯗꯤ ꯄꯥꯝꯗꯦ. ꯍꯣꯏ, ꯇꯧꯕꯒꯤꯗꯤ ꯀꯔꯤꯒꯤ ꯄꯥꯝꯂꯣꯏꯗꯣꯏꯅꯣ? ꯑꯩꯁꯨ ꯃꯤꯅꯤꯅ. ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯅꯪ ꯁꯥꯎꯅꯨꯀꯣ." ꯂꯥꯏꯖꯥꯅ, "ꯁꯥꯎꯗꯦꯗ, ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯗꯨꯒꯨꯝꯕꯗꯣ ꯄꯥꯝꯗꯦ." ꯌꯣꯍꯦꯟꯅ, "ꯑꯗꯨꯅꯦꯕ" ꯍꯥꯏꯔꯒ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯆꯦꯠꯅ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯤ꯫ "ꯂꯥꯏꯖꯥ, ꯅꯪꯁꯦ ꯅꯨꯡꯁꯤꯃꯟꯗꯅ ꯁꯨꯃꯥꯏꯅ ꯑꯗꯨꯃꯛ ꯊꯝꯅꯤꯡꯉꯤ." "ꯑꯗꯨꯗꯤ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯂꯣꯗꯅ" ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯈꯥ ꯇꯥꯅ, "ꯐꯥꯒꯤ ꯇꯧꯕꯅꯤꯁꯦ ꯗꯗꯥ. ꯃꯇꯝ ꯈꯔ ꯑꯗꯨꯃꯛ ꯂꯩꯈꯤꯁꯤ.
ꯑꯗꯣ ꯊꯦꯡꯁꯨ ꯊꯦꯡꯉꯤ, ꯍꯟꯅꯕ ꯇꯧꯔꯁꯤ, ꯊꯦꯡꯉꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯣꯏ ꯐꯔꯦ ꯆꯠꯂꯁꯤ, ꯑꯩꯁꯨ ꯊꯕꯛ ꯈꯔ ꯂꯩꯍꯧꯋꯦ꯫ ꯑꯦ, ꯀꯔꯤ ꯊꯕꯛ ꯂꯩꯍꯧꯔꯤꯕ ꯍꯧꯖꯤꯛꯄꯣ? ꯌꯣꯍꯦꯟꯅ: ꯑꯩꯈꯣꯏꯁꯨ ꯊꯕꯛꯀꯤ ꯃꯤꯅꯤ ꯀꯩꯅꯣ, ꯌꯥꯝ ꯍꯩꯗ, ꯍꯌꯦꯡ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯀꯥꯟꯗ ꯂꯣꯏꯅ ꯈꯪꯂꯛꯀꯗꯧꯔꯤꯅꯤ꯫ ꯍꯣꯏ ꯐꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯊꯣꯛꯂꯛꯃꯤꯟꯅꯔꯦ꯫ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯝꯂꯒ ꯍꯟꯖꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯌꯨꯝꯕꯨꯒꯤ ꯌꯨꯝꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯗꯨꯒꯅꯦ ꯈꯔꯗꯨꯃꯛ ꯆꯠꯂꯦ꯫ ꯒꯦꯠꯇ ꯆꯪꯗ꯭ꯔꯁꯨ ꯅꯥꯀꯟꯗꯒꯤ ꯑꯗꯨꯝ ꯂꯣꯟꯅ ꯆꯪꯕ ꯌꯥꯏ꯫ ꯃꯤꯅ ꯈꯪꯕ ꯈꯣꯠꯄ ꯇꯧꯔꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯒꯤꯅꯤ ꯈꯤꯇꯪ ꯉꯟꯅ ꯍꯟꯅꯕ ꯇꯧꯁꯤꯀꯣ꯫ ꯌꯣꯍꯦꯟꯁꯨ: ꯃꯤ ꯑꯇꯩꯗꯤ ꯇꯧꯅꯗꯕ꯭ꯔꯣ ꯍꯥꯏꯁꯦ? ꯑꯁ ꯌꯥꯝ ꯇꯧꯅꯩꯗ, ꯃꯥꯒꯤ ꯀꯣꯏꯅꯕ ꯅꯨꯄꯥꯒꯗꯣ ꯄꯨꯁꯤꯜꯂꯒꯅꯦ ꯆꯥꯛꯀꯁꯨ ꯌꯥꯝ ꯆꯥꯃꯤꯟꯅꯔꯤ ꯄꯣꯠꯅꯤ꯫ ꯑꯩꯅ ꯇꯟꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯗꯤ ꯈꯔ ꯍꯦꯟꯃꯜꯂꯦꯕ, ꯑꯩ ꯄꯥꯝꯗꯦ꯫ ꯌꯣꯍꯦꯟꯅ: ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯨꯡꯁꯤꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄ ꯌꯥꯏꯅꯦ꯫ ꯑꯁ ꯑꯩꯅ ꯇꯜꯂꯦ ꯍꯥꯏꯔꯤꯉꯩꯁꯤꯗ, ꯇꯟꯗ꯭ꯔꯣ ꯅꯪꯕꯨ ꯂꯥꯛꯄ ꯃꯤ ꯈꯪꯉꯗꯤ? ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯒꯦꯠꯇꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯂꯦ꯫ ꯂꯥꯏꯖꯥꯒꯤ ꯔꯦꯟꯠ ꯂꯩꯔꯤꯕ ꯃꯄꯥ ꯌꯧꯕꯒ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯌꯣꯍꯦꯟꯅ: ꯂꯥꯏꯖꯥ, ꯑꯩ ꯆꯪꯗꯤ ꯆꯪꯅꯤꯡꯉꯦꯗꯣ ꯍꯜꯂꯒꯦ, ꯅꯪꯅ ꯌꯥꯗꯕ ꯊꯕꯛꯇꯤ ꯑꯩ ꯇꯧꯅꯤꯡꯗꯦ꯫ ꯅꯨꯄꯥ, ꯅꯣꯡꯃ ꯆꯪꯁꯦꯕ, ꯉꯁꯤꯗꯤ ꯌꯥꯔꯣꯏ, ꯃꯤ ꯌꯥꯝꯅ ꯂꯩ꯫ ꯌꯨꯝꯕꯨꯒꯤ ꯃꯤ ꯆꯠꯈꯤꯕ, ꯃꯤ ꯄꯥꯛ ꯂꯩꯇꯕ ꯇꯟꯖꯥꯗ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ, ꯀꯩꯝꯇ ꯇꯧꯗ꯭ꯔꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯃꯤꯅ ꯂꯥꯟꯅ ꯈꯟꯈꯤꯕꯗꯣ꯫ ꯍꯣꯏ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯍꯜꯂꯒꯦꯀꯣ, ꯅꯪꯁꯨ ꯐꯖꯅ ꯆꯪꯉꯣ꯫ ꯂꯥꯏꯖꯥꯅ: ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ, ꯅꯪꯒꯤ ꯈꯨꯍꯥꯏꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯐꯔꯦ ꯐꯖꯅ ꯆꯠꯂꯣ, ꯑꯩꯁꯨ ꯂꯩꯍꯧꯔꯒꯦ, ꯆꯪꯉꯦꯀꯣ꯫ ꯍꯣꯏ ꯆꯪꯉꯣ, ꯑꯩꯁꯨ ꯆꯠꯂꯦ, ꯐꯖꯅ ꯆꯠꯂꯣꯀꯣ꯫ ꯂꯥꯏꯖꯥꯅ ꯆꯦꯞꯊꯔꯒ ꯌꯣꯍꯦꯟꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯥꯏꯖꯥꯗꯨ ꯌꯣꯍꯦꯟꯅ ꯆꯠꯈꯤꯕꯗꯨ ꯎꯔꯛꯇ꯭ꯔꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯆꯥꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯦ꯫ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯆꯥꯅꯕ ꯇꯧꯔꯦ꯫ ꯁꯣꯝꯗ ꯌꯣꯍꯦꯟꯁꯨ ꯌꯨꯝ ꯌꯧꯕꯒ ꯃꯃꯥꯅ ꯆꯥꯛ ꯈꯔ ꯉꯟꯅ ꯂꯣꯏꯔꯝꯕ ꯑꯗꯨꯗ ꯈꯣꯡ ꯈꯨꯠ ꯆꯥꯝꯊꯣꯛꯂꯨꯔꯕ ꯃꯇꯨꯡ ꯆꯥꯛꯇꯨ ꯆꯥꯔꯦ꯫ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯂꯛꯂꯒ ꯂꯣꯡꯅ ꯍꯤꯞꯂꯒ ꯂꯥꯏꯖꯥꯗꯨ ꯋꯥꯆꯞ ꯑꯣꯟꯂꯥꯏꯟ ꯂꯩꯕꯔꯝꯕ ꯑꯗꯨꯗ ꯁꯣꯏꯕ ꯁꯥꯔꯒ ꯅꯥꯇꯩ ꯆꯥꯗꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯏ꯫ ꯂꯥꯏꯖꯥꯁꯨ ꯊꯥꯔꯛꯂꯤꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯣ ꯌꯦꯡꯂꯒ ꯈꯨꯗꯛꯇ ꯌꯣꯍꯦꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ꯫ ꯍꯦꯛ ꯄꯥꯏꯈꯠꯂꯛꯄꯒ: ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯑꯁꯣꯝꯗꯒꯤ ꯌꯣꯍꯦꯟꯅ ꯈꯪꯗꯕ ꯁꯥꯔꯒ: ꯀꯩꯗꯧꯔꯒꯦ ꯂꯥꯏꯖꯥ, ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯅ? ꯀꯩꯅꯣ ꯁꯥꯎꯕ꯭ꯔꯥ ꯍꯪꯉꯤꯁꯦ? ꯅꯪꯒꯤꯁꯦ ꯀꯅꯥꯗ ꯊꯥꯕꯗ ꯁꯣꯏꯔꯤꯅꯣ? ꯁꯤꯒꯨꯝꯕ ꯖꯨꯠ ꯆꯥꯗꯕ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ? ꯌꯣꯍꯦꯟꯁꯨ ꯍꯧꯖꯤꯛꯇ ꯚꯥꯞ ꯇꯥꯔꯛꯄꯒ ꯁꯥꯔꯒ: ꯅꯠꯇꯦ, ꯁꯣꯏꯈꯤꯕꯅꯤ, ꯀꯛꯑꯒꯦ ꯍꯥꯏꯔꯒ ꯀꯛꯏ꯫ ꯑꯗꯨꯒ ꯁꯥꯎꯒꯅꯨ, ꯏꯃꯥꯟꯅꯕꯅ ꯊꯥꯖꯤꯜꯂꯛꯄꯗꯨꯗ ꯑꯩꯅ ꯅꯪꯒ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯒꯦꯅ ꯐꯣꯔꯋꯥꯔꯗ ꯇꯧꯕꯗ ꯁꯣꯏꯕꯅꯤ꯫ ꯑꯇꯩꯗꯁꯨ ꯊꯥꯔꯝꯗꯅ ꯏꯆꯣꯞ ꯆꯣꯞꯅꯕ ꯇꯥꯔꯦ, ꯑꯩ ꯆꯦꯛ ꯑꯃ ꯇꯧꯈꯤꯒꯦꯀꯣ ꯍꯥꯏꯔꯒ ꯆꯦꯛ ꯇꯧꯕ ꯁꯥꯁꯤꯟꯅꯩ꯫ ꯑꯗꯨꯒ: ꯂꯥꯏꯖꯥ, ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ, ꯑꯇꯣꯞꯄ ꯃꯤꯗ ꯑꯣꯏꯔꯗꯤ ꯑꯩ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯍꯥꯏꯔꯒ ꯂꯥꯏꯖꯥꯒꯤ ꯋꯥꯈꯜꯗꯣ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯊꯩꯗꯣꯛꯏ꯫ ꯂꯥꯏꯖꯥꯅ: ꯑꯗꯨꯅꯤ, ꯅꯪꯒ ꯇꯧ ꯁꯥꯕ ꯑꯃ, ꯁꯤꯒꯨꯝꯕꯁꯦ ꯑꯩꯅ ꯄꯥꯝꯗꯦ, ꯈꯪꯅ ꯅꯪ ꯁꯨꯝ ꯇꯧꯏꯀꯣ, ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯌꯣꯍꯦꯟ ꯂꯥꯏꯖꯥꯗꯨ ꯁꯥꯎꯕ ꯈꯔ ꯐꯔꯦ ꯈꯜꯂꯗꯨꯅ ꯃꯈꯥ ꯇꯥꯅ: ꯂꯥꯏꯖꯥ, ꯑꯩꯁꯨ ꯌꯦꯡꯂꯨꯔꯦꯕ, ꯅꯪ ꯁꯥꯎꯅꯨꯀꯣ, ꯏꯃꯥꯟꯅꯕꯁꯤꯡꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤ꯫ ꯃꯥꯕꯨ ꯃꯁꯥ ꯀꯟꯖꯅꯕ ꯍꯥꯏꯗꯅ ꯍꯥꯏꯖꯤꯜꯂꯤ꯫ ꯋꯥꯍꯩꯁꯤꯡꯁꯤꯅ ꯃꯥꯕꯨ ꯑꯐꯕ ꯃꯤ ꯑꯣꯏꯅ ꯎꯅꯕ ꯍꯣꯠꯅꯕꯗ ꯋꯥꯐꯝ ꯑꯁꯤ ꯄꯨꯁꯜꯂꯛꯂꯤꯕꯅꯤ꯫ ꯅꯪꯁꯤꯗꯤ ꯏꯕꯨꯡꯉꯣ꯫ ꯌꯣꯍꯦꯟꯅ: ꯐꯔꯦꯁꯦ ꯇꯧꯔꯔꯣꯏ, ꯁꯥꯎꯔꯅꯣꯕ, ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯁꯤ꯫ ꯑꯗꯣ ꯅꯪ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥꯅꯦ? ꯑꯁ ꯅꯪꯅꯅꯦ ꯑꯗꯨꯇ ꯍꯪꯉꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯔꯒ: ꯍꯣꯏ, ꯀꯩꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ? ꯑꯩꯗꯤ ꯅꯪꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯅꯔꯤꯕꯗꯣ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯅꯨꯡꯁꯤꯅꯔꯤꯕꯁꯦ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯩꯗꯤ ꯃꯇꯝꯁꯤꯒꯤ ꯅꯨꯡꯁꯤꯅꯕ ꯃꯌꯥꯝꯁꯦ ꯎꯔꯒꯅꯦ, ꯑꯩ ꯊꯥꯖꯕꯗꯤ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗ꯭ꯔꯦ꯫
ꯈꯜꯂꯛꯂꯤꯕ ꯄꯨꯝꯅꯃꯛꯁꯦ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ. ꯀꯩꯒꯤ ꯊꯥꯖꯗ꯭ꯔꯤꯅꯣ? ꯐꯔꯦ, ꯅꯪꯅ ꯊꯥꯖꯅꯕ ꯑꯩ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏꯅ ꯌꯥꯔꯦ. ꯌꯣꯍꯦꯟꯅ ꯑꯁꯦꯡꯕꯒꯤꯔꯅꯦ? ꯌꯥꯗꯣꯏꯅꯤ ꯂꯣꯏꯅ. ꯌꯣꯍꯦꯟ ꯇꯟꯖꯥ ꯑꯁꯤꯗꯕꯨ ꯇꯥꯅꯕ ꯁꯤꯟꯕꯅꯤ. ꯑꯗꯨꯃꯛ ꯇꯥꯔꯛꯄꯗꯨꯗ ꯃꯍꯥꯛꯇꯤ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯂꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ. ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯅꯣꯛꯂꯒ, ꯂꯥꯏꯖꯥ, ꯍꯌꯦꯡꯗꯣ ꯃꯃꯥ ꯕꯕꯥꯁꯨ ꯂꯩꯔꯣꯏ, ꯀꯅꯥꯝꯇ ꯂꯩꯔꯣꯏ. ꯆꯥꯎꯔꯕ ꯌꯨꯝꯁꯦ ꯏꯊꯟꯇꯅꯤ ꯂꯩꯗꯣꯏꯁꯦ. ꯅꯪꯅ ꯁꯤꯗ ꯊꯦꯡꯅꯕ ꯇꯜꯂꯁꯨ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝ ꯍꯥꯎꯁꯇ ꯊꯦꯡꯅꯔꯁꯨ ꯌꯥꯏ. ꯐꯥꯔꯝ ꯁꯦꯟꯅꯕ ꯀꯀꯥꯁꯨ ꯌꯨꯝꯗ ꯆꯠꯈ꯭ꯔꯦ, ꯍꯌꯦꯡ ꯂꯥꯛꯑꯔꯣꯏ. ꯑꯗꯨꯗ ꯊꯦꯡꯅꯁꯤ. ꯂꯥꯏꯖꯥꯅ, ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡꯗꯣ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ. ꯗꯗꯥ, ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯅꯨꯡꯁꯤꯕ ꯅꯪꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯃꯤ. ꯅꯪꯕꯨ ꯊꯥꯖꯕꯒꯤꯅꯤ ꯑꯩꯅ ꯂꯣꯏꯅ ꯌꯥꯔꯤꯕ. ꯑꯗꯣ ꯑꯩ ꯌꯨꯝꯗ ꯆꯪꯕꯗꯤ ꯇꯜꯂꯦ. ꯌꯥꯝꯅ ꯇꯧ ꯉꯝꯕ ꯃꯥꯟꯈꯤꯅꯤ ꯃꯤꯅ. ꯐꯥꯔꯝ ꯍꯥꯎꯁꯇ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯑꯍꯤꯡꯗꯨꯃ ꯍꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ. ꯌꯣꯍꯦꯟꯁꯨ ꯃꯃꯥ ꯃꯄꯥ ꯆꯠꯄ ꯉꯥꯏꯕ ꯑꯣꯏꯅ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯡ ꯁꯣꯝꯗꯨꯅ ꯂꯩ. ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯐꯤ ꯑꯅꯥꯟꯕ ꯁꯦꯠꯂꯒ ꯃꯆꯥꯕꯨ ꯐꯖꯅ ꯂꯩꯔꯝꯃꯨ ꯆꯠꯊꯣꯛꯀꯅꯨ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ. ꯒꯥꯔꯤ ꯊꯧꯗꯣꯛꯈꯤꯕꯒ ꯌꯣꯍꯦꯟꯁꯨ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯔꯒ ꯂꯥꯏꯖꯥ ꯂꯧꯕ ꯂꯥꯛꯂꯝꯃꯤ. ꯂꯥꯏꯖꯥ ꯍꯣꯏꯒꯤ ꯒꯦꯠ ꯃꯄꯥ ꯌꯧꯕꯒ ꯐꯣꯟꯗꯨ ꯇꯧꯁꯤꯜꯂꯒ ꯀꯧꯊꯣꯛꯏ. ꯂꯥꯏꯖꯥꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯂꯦ. ꯗ꯭ꯔꯦꯁ ꯁꯦꯠꯄꯗꯗꯤ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ. ꯀꯦꯅ ꯅꯥꯟꯅ ꯊꯣꯛꯂꯛꯄꯗ ꯕꯣꯂꯤꯋꯨꯗꯀꯤ ꯍꯦꯔꯣꯏꯟꯗꯒꯤ ꯍꯦꯜꯂꯤꯕꯅꯤ. ꯔꯦꯗ ꯃꯆꯨꯒꯤ ꯀ꯭ꯔꯣꯁꯦꯠ ꯇꯞ ꯅꯞꯄ ꯑꯃ ꯁꯦꯠꯂꯒ, ꯈꯣꯡꯎꯞ ꯑꯋꯥꯡꯕꯤ ꯑꯗꯨꯒ ꯁꯟꯒ꯭ꯂꯥꯁ ꯑꯃꯒ ꯇꯧꯔꯗꯨꯅ ꯅꯥꯀꯟꯗ ꯆꯥꯛ ꯑꯦꯟꯁꯥꯡ ꯍꯥꯞꯄ ꯇꯤꯐꯤꯟꯗꯨꯃꯒ ꯌꯥꯜꯂꯒ ꯊꯣꯛꯂꯛꯏ. ꯂꯥꯏꯖꯥꯒꯤ ꯃꯇꯧꯗ ꯌꯣꯍꯦꯟ ꯉꯥꯏꯍꯥꯛꯇꯤ ꯇꯔꯪ ꯆꯠꯂꯤ. ꯃꯇꯤꯟ ꯀꯨꯠꯂꯥꯎꯅ ꯌꯣꯠꯊꯔꯒ ꯂꯥꯏꯖꯥ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯆꯠꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤꯗꯨ ꯇꯣꯡꯃꯤꯟꯅꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯦ. ꯃꯐꯝꯗꯨ ꯌꯧꯕꯒ ꯒꯦꯠ ꯑꯆꯧꯕ ꯑꯃ ꯄꯥꯜꯂꯒ ꯂꯩꯔꯝꯃꯤ. ꯌꯣꯍꯦꯟꯅ, ꯌꯧꯔꯦ ꯇꯨ, ꯁꯤꯁꯤꯅꯦ ꯑꯩꯈꯣꯏꯒꯤ. ꯑꯁꯤꯒꯨꯝꯕ ꯌꯨꯝ ꯑꯃꯒꯁꯨ ꯁꯥꯔꯒ ꯂꯩꯕ ꯑꯃꯁꯨ ꯂꯩꯔꯤ ꯃꯐꯝ, ꯍꯥꯏꯔꯒ ꯉꯥꯡꯅ ꯕꯤꯌꯔ ꯕꯣꯇꯜ ꯀꯤꯡ ꯐꯤꯁꯔ ꯂꯤꯛꯂꯤꯗꯨ ꯑꯅꯤ ꯄꯨꯊꯣꯔꯛꯂꯒ ꯀꯨꯝꯊꯔꯛꯂꯦ. ꯂꯥꯏꯖꯥꯅ, ꯀꯩꯅꯣꯗꯨꯅ? ꯍꯩ ꯃꯍꯤꯒꯨꯝꯕꯅꯤꯗ, ꯅꯨꯄꯤꯗ ꯌꯥꯝꯅ ꯐꯩ ꯍꯥꯏ, ꯑꯗꯨꯒꯤ ꯁꯨꯝ ꯂꯩꯔꯛꯄꯅꯤ, ꯆꯥꯛꯆꯥ ꯃꯃꯥꯡꯗ ꯊꯛꯅꯕ. ꯂꯥꯏꯖꯥꯅ, ꯕꯤꯌꯔ ꯍꯥꯏꯕꯗꯨꯔꯣ? ꯃꯥꯅꯦ. ꯑꯁ ꯍꯣꯏ, ꯊꯛꯄꯕꯨꯗꯤ ꯐꯩ ꯍꯥꯏꯌꯦ, ꯑꯗꯣ ꯑꯩꯗꯤ ꯑꯃꯨꯛꯇ ꯊꯛꯇ꯭ꯔꯤ. ꯀꯩꯝ ꯇꯧꯔꯣꯏꯗꯣꯏ ꯖꯥꯠꯂꯣ? ꯂꯥꯏꯖꯥ ꯑꯃꯨꯛ ꯃꯈꯥ ꯇꯥꯁꯤꯜꯂꯛꯏ. ꯅꯣꯏꯒꯤꯁꯤꯕꯨ ꯄꯪꯁꯥꯗ ꯁꯥꯔꯒ ꯊꯝꯃꯤꯔꯣ ꯁꯤꯕꯣ? ꯄꯩꯁꯥꯒꯁꯦ ꯌꯥꯝ ꯄꯥꯏꯔꯤ ꯖꯥꯠꯅꯤꯅꯦ. ꯌꯣꯍꯦꯟꯅ, ꯕꯕꯥꯅ ꯊꯕꯛ ꯇꯧꯔꯤꯀꯥꯟꯗ ꯁꯥꯔꯝꯕꯅꯤ, ꯍꯌꯦꯡ ꯁꯤꯗ ꯂꯩꯔꯒꯁꯨ ꯍꯥꯏꯗꯅ. ꯑꯣ, ꯃꯐꯝꯁꯦ ꯌꯥꯝꯅꯁꯨ ꯐꯖꯩ, ꯌꯥꯝꯅꯁꯨ ꯆꯥꯎꯋꯤ. ꯅꯣꯏꯒꯤ ꯉꯥꯛꯇꯔꯣ? ꯌꯣꯍꯦꯟ ꯈꯤꯇꯪ ꯁꯥꯎꯔꯞꯀ ꯑꯣꯏꯅꯔꯞꯀ ꯇꯧꯅ, ꯏꯁ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯅꯣꯕ. ꯅꯣꯏꯒꯤ ꯀꯥꯏꯅ, ꯅꯣꯏꯒꯤ ꯍꯥꯏꯒꯗꯕ ꯅꯠꯇꯤꯌꯦ, ꯑꯩꯈꯣꯏꯒꯤ ꯍꯥꯏꯒꯗꯕꯅꯤ. ꯂꯥꯛꯑꯣꯁꯦ ꯃꯅꯨꯡꯗ ꯆꯪꯂꯨꯔꯁꯤ. ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯅꯅꯕ ꯍꯥꯏꯗꯅ ꯄꯣꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯆꯥꯃꯤꯟꯅꯕ ꯍꯧꯔꯦ. ꯂꯥꯏꯖꯥꯗꯣ ꯑꯍꯥꯟꯕꯒ ꯑꯣꯏꯕꯅ ꯄꯪꯊꯛꯇꯁꯨ ꯊꯛꯆꯤꯟꯈ꯭ꯔꯦ, ꯈꯔꯁꯨ ꯉꯥꯎꯔꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯇꯧꯔꯛꯄꯅ ꯂꯥꯏꯖꯥ ꯃꯈꯣꯏ ꯑꯅꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯔꯛꯇꯦ. ꯂꯥꯏꯖꯥ ꯃꯐꯤ ꯃꯔꯣꯜ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯉꯛꯇ꯭ꯔꯦ. ꯑꯁꯨꯝꯅ ꯌꯣꯍꯦꯟꯅ ꯂꯥꯏꯖꯥꯗꯨ ꯃꯅꯥꯛꯀ ꯅꯛꯅ ꯆꯤꯡꯁꯤꯟꯗꯨꯅ ꯂꯩꯃꯤꯟꯅꯔꯦ. ꯃꯈꯣꯏ ꯑꯅꯤ ꯃꯅꯨꯡꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯂꯥꯏꯖꯥꯗꯣ ꯃꯀꯣꯛꯇꯣ ꯉꯥꯎꯔꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯗꯨꯅ ꯊꯣꯛꯂꯛꯏ. ꯑꯗꯨꯅ ꯑꯍꯥꯟꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯅꯛꯄ ꯃꯔꯤ ꯊꯝꯈꯤ. ꯂꯥꯏꯖꯥ ꯃꯁꯥ ꯑꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯍꯧꯗ. ꯂꯥꯏꯖꯥ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯑꯗꯨꯃꯛ ꯊꯣꯔꯛꯂꯦ. ꯌꯣꯍꯦꯟꯅ, ꯀꯩꯒꯤꯅꯣ ꯀꯞꯄꯤꯗꯨꯅ? ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯕ꯭ꯔꯣ? ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯀꯞꯂꯗꯤ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯃꯤ ꯂꯥꯏꯖꯥ. ꯂꯥꯏꯖꯥꯅ,
ꯑꯩ ꯀꯩꯁꯨ ꯇꯧꯗꯦ, ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯄꯒꯤꯅꯤ꯫ ꯗꯗꯥ, ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨ꯫ ꯑꯩꯗꯤ ꯅꯪꯅ ꯂꯥꯞꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯒꯅꯤ꯫ ꯑꯩ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ꯫ ꯌꯣꯍꯦꯟꯅ, ꯑꯁ ꯅꯪ ꯁꯤꯗꯤꯕ ꯍꯩꯍꯩꯗꯦꯁꯦ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯐꯥꯎꯕ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤꯕꯁꯦ? ꯐꯔꯦꯁꯦ, ꯍꯟꯅꯕ ꯇꯧꯔꯁꯤ, ꯊꯦꯡꯈ꯭ꯔꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯂꯥꯏꯖꯥ ꯈꯣꯏꯒꯤ ꯔꯦꯟꯠ ꯃꯄꯥ ꯌꯧꯔꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯌꯣꯍꯦꯟꯁꯨ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯌꯣꯍꯦꯟ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕꯅ ꯊꯨꯝꯍꯠꯂꯕ ꯊꯃꯣꯏꯗꯨꯅ ꯑꯩꯇꯒꯤ ꯑꯣꯏꯔꯅꯤ ꯈꯟꯕ ꯋꯥꯈꯜꯅ ꯑꯄꯦꯟꯕ ꯐꯥꯎꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯆꯦꯠꯁꯤꯜꯂꯛꯏ꯫ ꯑꯃꯅ ꯑꯃꯕꯨ ꯈꯝꯕꯟꯕ ꯍꯦꯟꯅ ꯍꯦꯟꯅꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯑꯃ ꯀꯨꯝꯍꯩ ꯍꯔꯥꯎ ꯂꯩꯕ ꯅꯨꯃꯤꯠ ꯑꯃꯗ ꯔꯦꯟꯇ ꯂꯩꯔꯝꯕ ꯃꯤꯁꯤꯡꯁꯨ ꯑꯌꯥꯝꯕ ꯆꯠꯅꯈꯤꯕ ꯃꯇꯝꯅꯤ꯫ ꯐꯣꯟꯗ ꯂꯥꯏꯖꯥꯅ, ꯗꯗꯥ, ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ꯫ ꯔꯦꯟꯠꯁꯨ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ꯫ ꯌꯣꯍꯦꯟꯅ, ꯍꯣꯏ ꯂꯥꯛꯀꯦ, ꯀꯩꯗꯧꯕꯩ ꯂꯥꯛꯑꯣꯏꯗꯣꯏꯅꯣ? ꯍꯣꯏ, ꯑꯩ ꯑꯃꯨꯛꯁꯨ ꯄꯥꯈꯠꯂꯦ꯫ ꯑꯁ ꯄꯥꯈꯠꯀꯅꯨꯁꯦ, ꯑꯩꯅ ꯃꯕꯨꯡꯁꯤꯡꯅꯤ, ꯆꯥꯛ ꯆꯥꯃꯤꯟꯅꯅꯕꯅꯦ ꯍꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯂꯥꯏꯖꯥꯅ, ꯍꯣꯏ ꯐꯔꯦ ꯂꯥꯛꯑꯣ, ꯀꯨꯏꯅꯗꯤ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏ, ꯃꯤꯅ ꯑꯃꯨꯛ ꯄꯥꯎꯊꯣꯛꯅꯈꯤꯅꯤ, ꯂꯥꯛꯑꯣꯀꯣ ꯍꯧꯖꯤꯛ꯫ ꯌꯣꯍꯦꯟꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯌꯥꯝꯅ ꯊꯨꯅ ꯑꯆꯥꯄꯣꯠ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯌꯣꯍꯦꯟ ꯂꯥꯏꯖꯥꯅ ꯂꯩꯔꯤꯕ ꯔꯦꯟꯠꯇꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯋꯦꯇꯤꯡ ꯁꯦꯠ ꯑꯃꯒꯤ ꯃꯌꯥꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯆꯪꯂꯛꯏ꯫ ꯂꯥꯏꯖꯥꯁꯨ ꯊꯣꯔꯛꯇꯨꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯀꯧꯁꯤꯜꯂꯤ, ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯉꯥꯁꯤꯜꯂꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯖꯥꯅ, ꯗꯗꯥ, ꯑꯩ 12 ꯑꯦꯛꯖꯥꯝꯁꯨ ꯅꯛꯁꯤꯜꯂꯛꯏ꯫ ꯃꯃꯥ ꯕꯕꯥꯅꯁꯨ ꯉꯥꯡꯕꯅ ꯂꯣꯏꯔꯤ, ꯂꯥꯏꯔꯤꯛꯁꯨ ꯄꯥꯗꯦ ꯍꯥꯏꯗꯅ, ꯔꯤꯚꯤꯖꯟ ꯀꯣꯆꯤꯡ ꯌꯥꯎꯅꯕ ꯍꯥꯏꯗꯅ ꯍꯣꯁꯇꯦꯜꯗ ꯀꯣꯆꯤꯡ ꯁꯦꯟꯇꯔꯁꯨ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯨ ꯍꯥꯏ꯫ ꯑꯗꯣ ꯉꯟꯅꯒꯨꯝꯅ ꯐꯣꯟ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯇꯧꯔꯒꯨꯝꯁꯦ, ꯌꯥꯗꯧꯕꯁꯨ ꯃꯥꯟꯗ꯭ꯔꯦ꯫ ꯑꯩ ꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯅꯪꯒ ꯂꯥꯞꯊꯣꯛꯅꯔꯁꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯒꯤ ꯑꯦꯛꯖꯥꯝꯁꯦ ꯂꯣꯏꯔꯒ ꯐꯖꯅ ꯄꯥꯎ ꯐꯥꯎꯅꯕꯗꯣ ꯄꯥꯝꯕꯒꯤꯅꯤ꯫ ꯑꯗꯨꯒ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯄꯗꯤ ꯌꯥꯔꯣꯏꯀꯣ? ꯌꯣꯍꯦꯟꯅ, ꯍꯣꯏ, ꯀꯔꯤꯒꯤ ꯂꯥꯟꯅ ꯈꯟꯗꯣꯏꯅꯣ? ꯑꯩ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯥꯖꯩ꯫ ꯑꯩ ꯅꯪꯕꯨ ꯀꯩꯗꯧꯉꯩꯗꯁꯨ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ꯫ ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ꯫ ꯅꯪ ꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯅꯅꯥꯛꯇ ꯑꯩ ꯆꯦꯜꯂꯛꯂꯤꯁꯦ꯫ ꯑꯗꯣ ꯍꯣꯁꯇꯦꯜꯗ ꯂꯩꯕꯗꯨꯗꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯧ꯫ ꯅꯪꯅ ꯂꯩꯒꯦ ꯍꯥꯏꯔꯕꯗ ꯊꯥ 2-3 ꯈꯛꯇꯅꯤ꯫ ꯂꯥꯏꯖꯥꯅ, ꯑꯩꯗꯤ ꯌꯥꯝꯅ ꯆꯠꯅꯤꯡꯗꯦ ꯗꯗꯥ, ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯀꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏ꯫ ꯌꯣꯍꯦꯟꯅ, ꯀꯩꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯗꯨꯕꯣ? ꯅꯪ ꯑꯩꯕꯨ ꯀꯥꯎꯊꯣꯛꯈꯤꯗꯧꯕ ꯃꯥꯜꯂꯤ꯫ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯂꯣꯏꯅ ꯑꯣꯟꯅꯔꯦ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯁꯦ ꯑꯩꯒꯤꯇ ꯑꯣꯏꯔꯗꯣꯏꯅꯤ꯫ ꯅꯪꯁꯨ ꯑꯩꯇꯒꯤ ꯑꯣꯏꯅꯤ, ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯖꯥꯅ ꯌꯣꯍꯦꯟꯒꯤ ꯊꯕꯥꯛꯇ ꯉꯥꯊꯔꯒ ꯑꯣꯏꯅꯔꯞ ꯇꯧꯅ, ꯗꯗꯥ, ꯅꯪ ꯑꯩꯕꯨ ꯀꯥꯎꯈꯤꯅꯨꯀꯣ, ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯀꯦ ꯈꯟꯒꯅꯨ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯆꯦꯠꯄ ꯃꯔꯤꯗꯨ ꯊꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇ ꯂꯥꯏꯖꯥꯁꯨ ꯍꯣꯁꯇꯦꯜꯗ ꯆꯪꯈ꯭ꯔꯦ꯫ ꯌꯣꯍꯦꯟꯁꯨ ꯃꯥꯒꯤ ꯊꯕꯛꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨ 12 ꯑꯦꯛꯖꯥꯝ ꯄꯤꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄ ꯃꯇꯝꯅꯤ꯫ ꯂꯥꯏꯖꯥꯁꯨ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯌꯣꯍꯦꯟꯗ ꯅꯪꯍꯧꯔꯣꯏ ꯐꯣꯟ ꯇꯧꯁꯤꯜꯂꯤ꯫ ꯑꯁꯣꯝꯗꯒꯤ ꯌꯣꯍꯦꯟꯁꯨ ꯄꯥꯏꯈꯠꯂꯛꯂꯒ, ꯂꯥꯏꯖꯥ, ꯅꯪ ꯌꯨꯝꯗ ꯌꯧꯔꯛꯂꯕꯣ? ꯑꯩ ꯌꯧꯔꯛꯑꯦ꯫ ꯑꯗꯨꯗꯤ ꯀꯣꯏꯕ ꯆꯠꯄ ꯌꯥꯔꯦꯅꯦ꯫ ꯍꯣꯏ ꯗꯗꯥ, ꯀꯣꯏꯕ ꯆꯠꯄꯕꯨꯗꯤ ꯌꯥꯔꯦ, ꯉꯁꯤꯗꯤ ꯆꯠꯂꯒꯨꯝꯁꯦ, ꯌꯨꯝ ꯌꯧꯕꯒ ꯑꯃꯨꯛ ꯀꯣꯏꯆꯠ ꯆꯠꯂꯦ ꯍꯥꯏꯗꯅ ꯆꯩꯔꯛꯑꯅꯤꯕ꯫ ꯍꯣꯏ, ꯑꯩꯁꯨ ꯍꯟꯗꯛ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯒꯦ ꯍꯥꯏꯗꯅ ꯐꯣꯔꯝ ꯑꯃ ꯊꯥꯖꯤꯟꯈꯤꯕꯅꯦ꯫ ꯑꯗꯣ ꯅꯪ ꯑꯦꯛꯖꯥꯝꯗꯤ ꯅꯨꯡꯉꯥꯏꯈꯤꯕ꯭ꯔꯣ? ꯅꯨꯡꯉꯥꯏ, ꯂꯦꯇꯔ ꯈꯔ ꯌꯥꯎꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ꯫ ꯌꯣꯍꯦꯟꯅ, ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅꯦ ꯑꯗꯨꯗꯤ꯫ ꯐꯔꯦ, ꯍꯌꯦꯡꯗꯣ ꯀꯨꯏꯗꯕꯤꯗ ꯀꯩꯅꯣꯝꯃ ꯆꯥꯃꯤꯟꯅꯔꯁꯦ,
ꯁꯉꯥꯏꯄ꯭ꯔꯧꯒꯤ KFC-ꯁꯤꯗꯀꯣ? ꯂꯥꯏꯖꯅ ꯍꯣꯏ ꯌꯥꯏꯌꯦ, ꯐꯔꯦ ꯑꯩꯁꯨ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤ, ꯗ꯭ꯔꯦꯁ ꯅꯨꯡ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯈꯤꯒꯦ, ꯃꯃꯥ ꯕꯕꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯈꯤꯒꯦ꯫ ꯌꯨꯍꯦꯟꯅ ꯍꯣꯏ ꯊꯝꯃꯦꯀꯣ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯦ꯫ ꯂꯥꯏꯖꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯋꯥꯃꯟꯈꯤꯕꯅ ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯔꯒ ꯌꯨꯝꯗ ꯂꯩꯔꯤꯕ ꯂꯩꯁꯤꯡ ꯑꯗꯨ ꯁꯦꯡꯗꯣꯛꯅꯕ ꯇꯩꯊꯣꯛ ꯅꯥꯟꯊꯣꯛ ꯇꯧꯗꯨꯅ ꯂꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯃꯈꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯔꯒ ꯁꯉꯥꯏꯄ꯭ꯔꯧꯒꯤ KFC-ꯗ ꯂꯥꯛꯏ꯫ ꯀꯔꯤꯅꯣ ꯑꯣꯔꯗꯔ ꯈꯔ ꯇꯧꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯏꯖ ꯍꯥꯟꯅꯗꯒꯤ ꯑꯀꯦ ꯑꯃꯧꯗ ꯀꯣꯛ ꯌꯥꯝꯅ ꯊꯥꯗꯔꯛꯄ ꯑꯣꯏꯕꯅ ꯐꯤꯖꯦꯠ ꯆꯥꯛꯁꯦꯠꯇꯁꯨ ꯃꯐꯤ ꯑꯗꯨꯝ ꯈꯔ ꯀꯣꯝꯅ ꯁꯦꯠꯆꯩ꯫ ꯌꯣꯍꯦꯟꯅ ꯂꯥꯏꯖ, ꯅꯪꯁꯦ ꯕꯣꯔꯗꯤꯡꯗ ꯂꯩꯔꯨꯕꯗꯒꯤ ꯌꯥꯝꯅ ꯐꯖꯊꯣꯛꯑꯝꯃꯦ꯫ ꯅꯪꯒꯤ ꯐꯖꯕꯁꯦ ꯎꯕꯗ ꯑꯩ ꯅꯅꯥꯛꯇ ꯅꯛꯅ ꯐꯝꯕ ꯐꯥꯎꯕ ꯀꯩꯅꯣꯝꯃ ꯁꯨꯝ ꯈꯟꯖꯤꯜꯂꯛꯑꯦꯕꯣ꯫ ꯂꯥꯏꯖꯅ ꯑꯁ ꯂꯣꯏꯔꯦꯍꯦ, ꯑꯩꯅ ꯀꯦꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯅꯃꯥꯏ ꯑꯣꯏꯅꯕꯅꯦ꯫ ꯅꯪꯅ ꯐꯖꯩ ꯍꯥꯏꯔꯗꯤ ꯑꯩꯒꯤꯗꯤ ꯌꯥꯔꯦ, ꯀꯅꯥꯝꯇꯅ ꯌꯦꯡꯗ꯭ꯔꯁꯨ꯫ ꯌꯣꯍꯦꯟꯅ ꯑꯩꯒꯤ ꯃꯥꯏ ꯑꯣꯏꯅꯕ꯭ꯔꯥ, ꯃꯤꯅ ꯌꯦꯡꯉꯛꯅꯕ꯭ꯔꯥ ꯒ꯭ꯌꯥꯟꯒ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦꯗ꯫ ꯑꯁ ꯅꯕꯨꯛ ꯐꯠꯇꯕꯗꯣ ꯈꯜꯂꯛꯑꯅꯨ ꯈꯪꯉꯕ꯭ꯔꯥ, ꯑꯩꯗꯤ ꯅꯪꯒꯤ ꯑꯣꯏꯈ꯭ꯔꯕꯅꯦ, ꯑꯗꯨꯅ ꯅꯃꯤꯠ ꯆꯣꯏꯗꯅꯕ ꯑꯩ ꯀꯦꯗꯕ ꯌꯥꯗꯦ, ꯑꯗꯨꯒꯤꯅꯤ ꯈꯪꯉꯕ꯭ꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯣꯔꯗꯔ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯐꯥꯒꯤ ꯇꯧꯗꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯌꯣꯍꯦꯟꯅ ꯂꯥꯏꯖ, ꯅꯪ ꯀꯣꯂꯦꯖ ꯀꯗꯥꯏꯗ ꯇꯝꯒꯦ ꯈꯜꯂꯤꯅꯣ? ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯑꯗꯨꯝ ꯇꯝꯂꯒꯦ, ꯂꯥꯞꯅ ꯇꯧꯔꯔꯣꯏꯒꯦ ꯈꯜꯂꯦ꯫ ꯍꯣꯏ ꯐꯔꯦ, ꯁꯤꯗ ꯑꯗꯨꯝ ꯇꯧꯔꯣ, ꯑꯗꯨꯅꯁꯨ ꯐꯔꯅꯤ꯫ ꯑꯩꯁꯨ ꯕꯕꯥꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃꯒꯤ ꯃꯄꯥꯟꯂꯣꯝꯗ ꯆꯠꯇꯧꯕ ꯃꯥꯜꯂꯤ꯫ ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯇꯪꯒꯤ ꯑꯣꯏꯗꯧꯕ ꯃꯥꯜꯂꯤꯗ, ꯀꯨꯏꯗꯕꯤ꯫ ꯕꯕꯥꯁꯨ ꯉꯝꯗꯁꯥꯗ ꯁꯨꯝ ꯇꯧꯕꯁꯤꯗ ꯑꯩ ꯑꯣꯏꯅ ꯆꯠꯇꯧꯔꯦ꯫ ꯀꯔꯝ ꯀꯥꯟꯗ ꯆꯠꯇꯣꯏꯕ ꯑꯗꯨꯅ ꯑꯃꯨꯛ? ꯋꯥꯠꯂꯤꯗ, ꯊꯥ 2-3ꯃꯨꯛꯇꯤ꯫ ꯕꯕꯥꯅ ꯑꯩ ꯑꯣꯏꯅ ꯆꯠꯂꯣ ꯍꯥꯏꯔꯦ, ꯑꯗꯨꯒꯤꯅꯤ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯕꯕꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯕꯨ꯫ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤꯔꯣ? ꯅꯨꯡꯉꯥꯏꯗꯧꯔꯤꯅꯦ ꯑꯗꯨꯅ, ꯅꯪꯁꯨ ꯀꯣꯏꯕ ꯑꯣꯏꯅ꯫ ꯑꯁ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯀꯔꯤ ꯍꯥꯏꯔꯒ ꯆꯠꯇꯣꯏꯅꯣ? ꯀꯩꯁꯨ ꯌꯥꯔꯣꯏꯗ꯫ ꯇꯨꯔ ꯆꯠꯄꯒꯤꯅꯦꯅ ꯈꯨꯝꯃꯣ, ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯩꯅꯣ꯫ ꯑꯁ ꯇꯜꯂꯤꯗ ꯗꯗꯥ, ꯀꯣꯂꯦꯖꯀ ꯀꯩꯒ ꯐꯔꯛ ꯑꯃ ꯇꯥꯅꯤꯌꯦ꯫ ꯑꯩꯅ ꯈꯪꯕꯁꯨ ꯅꯠꯇꯕꯗꯨꯗ, ꯐꯖꯅ ꯑꯗꯨꯝ ꯆꯠꯊꯣꯛꯎꯔꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯦꯡꯂꯦ ꯍꯥꯏꯅꯔꯗꯨꯅ ꯊꯣꯛꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯛꯄꯅ 2ꯗꯒꯤ 3ꯅꯤ, 4ꯅꯤ, ꯂꯩꯔꯛꯄꯅ ꯊꯥ 2 ꯈꯔ ꯍꯦꯟꯅ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯌꯨꯍꯦꯟꯁꯨ ꯃꯥꯒꯤ ꯊꯕꯛꯀꯤ ꯍꯥꯏꯕꯗꯣ ꯅꯨꯃꯤꯠ 5ꯅꯤꯗꯪ ꯍꯥꯏꯔꯝꯕꯗꯨꯁꯨ ꯈꯔ ꯆꯣꯟꯊꯔꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯍꯥꯏꯗꯣꯔꯛꯇꯨꯅ ꯃꯅꯥꯛ ꯅꯛꯄ ꯀꯣꯂꯦꯖꯇ ꯃꯤꯡ ꯆꯟꯗꯨꯅ ꯀꯣꯂꯦꯖ ꯀꯥꯕ ꯍꯧꯔꯤ꯫